Mafam asinggi lairiba ingkhol manama sing ngagi farm kaya isingna thumjin khibadagi amang ata thoklei hauji aina mangdu uriba si aikhoi imphal urkhol lambi ni hauji ising chawbana maram modna gari chatpa yadadna gari se jam orgam gari se ayu angan badagi hauji phawbada gari thingai chatpa yadri adu gari achawburi kharga chatpa hunare Hauji aikhoi yengon da yen thamba yarak tabadagi aikhoi gi kangdon phamtum nariba kangdon ni mathakta yen singa chi thangatuna yen singa ji bu hingna boidamata yam kana honajari adabu asiba masing ne henjalak padagi hauji phama cha tawjaba miyo sidi makhutam makokta makut phapa haibadu yore yen phamung da loire thawmesu takari sida 좀 thawrodi badam mo boxi Hauji sajanggi chakhum ayamba isinggi sigi phibam asi yore aduna mafam asida chak sing thongba yarak tabadagi magi safagadaba jagada sathok sathokuna lainari adubu sasan yen nganu ayambadi mafam asida sibasu kyamu yauri adu ngasi nongalamdai bunga hunggi ataijigi yenje gonadana phamungda kha thangal isingje mafam angkhangdana sawrokpadagi phamungda kha thangal ayakti mingondagi sondoi kapi lawaga yenje yen chahum loi jabni adu pai leite hiji ai kari tawgadabno adu yen je ayamana sire hiji yen chama mukti phamung mathada thangkatlaga leiri ado ngasai nonga labda ayuktagi angangaina asibaji ko uda punagi basu yaure ado si hodari ngai da wok mari yama su loi ne wok tuna kai ta kan no khangge ai hiji hauji saijangi area da chauriba ising ase ngarang haugiba ahing nongai da yakanba nong chubna maram oiraga ngasi leiriba area imphal east ki akhoi lamai kendra gi saijang haiba area sidida yamna achauba thal ama thoktana hujik ase yum chama muk akhoi samas tawdana leire asidai dai koina mangi basi hujik si akhoi gi yel amadi nganu sal amadi akhoi gi kaina chingba phau sahi ma saga da budu akhoi thunjal laktana amaga loina na akhoi pukhi da leiba nga sing sisu hujik si loina chanakre aduna asigumlaba akhoi gi awaba taraba akhoi imung manung sing asi kari tawjiga haiba akhoi khanmam khangdana hujik yamra wana leiri aduna asigumlaba awaba sing asi gamena ubiduna mai lenba department singna khangbiduna akhoi mateng pangbiragadi leiriba praja sing asina akhoi yamna harau jagani maram aduna asigumlaba ngasigi flat tholaiba si mamang dai akhoi laikang thoktana leiramani adubu khangowdana ngarang ahingi haukiba tang akhoi kunmanga gi ahing jaida yam kanba nong aduna maram oiraga akhoi kangambay sing atuki mahuta akhoi isau muk thoktuna hujik ase isau gi mayok na dana akhoi awaba si nangdul leiri aduna punam maksi khambiraga amutang de akhoi leiriba praja sing asigi awaba si de mateng pangbiyo aidana akhoi sajang development committee gi maikai gi akhoi government ki mai leina ba department sing da akhoi nong haijari mamangda masi chawri sing subaina amata chawba thokidi khangowdana asagi ahinga nganbadagi chawkhulakuna hujikse Sorana Sajangi highway area sigi Sajang awang laikai ni juga contoh Sajang awang laikai ni. Saya dah sorana yumca mamu kumen